ngasi khongchatse Manipur thugainaba sileba kukisingi mayokta chatpala khongchatni ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯤꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯊꯥꯡꯖꯤꯡ ꯈꯨꯕꯝꯂꯦꯟ ꯑꯃꯗꯤ ꯀꯧꯕ꯭ꯔꯨ ꯈꯨꯕꯝꯂꯦꯟꯗ ꯀꯥꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯍꯜꯂꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯈꯨꯗꯛꯇ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯐꯝꯅꯥꯏꯕ ꯆꯩꯔꯥꯞ CPP KT ANUAL MAMPIL SKL VVF KM KKL KEM KAL IDM Thangzing Seva Mandal amadi Federation of Haumi Bisnupur Masa Loisangna punna sinduna chatkiba miyamgi khongchat adu Ibudau Thangzing Laikoldagi hauraga Moirang Bazar amadi Moirang Namkhai fauduna chatlaba matung Moirangi AIDS Nilamali Ngangkhalampak Sports Complex da lamthungpham oiki Miyamgi khongchat aduga mari leinana Federation of Haumi gi President Sapamcha Jadumani na haikibada Kuki Singna Manipur gi mafum kaya makoigi puwari ga sagonarakpani hairakpa amade Thangjingbu Thangting amade Loktakbu tonganba maming ama thonjinduna Manipur asi makoigi lamni Maitaidi Saidangakpani Ibudau Thangjingbu Kuki dagi Moirangna munkibani haibana chingba aranba wafam mayam ama haijinba ngamba machin thiba Kuki singasi ngaside miyam punna thengnaminabada awaba kaya khangminari ngasi chaliba khongchat asi Manipur thugainaba hotnariba Kuki singi mayokta chatpa khongchatni Ipa ipu singna thambiramba Iraipak Iramdam aikhoigi ngamkhai asi kanjanabani aikhoina awaba kaya khangduna thengnariba asi ipa ipu singna thambiramba laifam lensing kanba ngamdrabadi aikhoina hingubagi kanaba leite haiki kaumba mata thangjinggi area da leriba Kuki chip singi ayaba yaudragadi madu kalamta kabi aroi haidana singna rakhibadubu mayok nadana CTPK na Federation Haumi ga loinana aikoi thengnakhibani matamda karigumba akaknaba matam amagi manungda nakoina handoktaba taragadi tapakta kanaumba kuki amada kumukpa yaroi haidana thinghibadu CTPK ni adudagi hauna aikoina khangi kuki singna soidana aikoida lan tarani je khangi Mari makong samnadaba Anglo Kuki war semjan bawari lae Manipur gi mafam khurimak se makhoi gi mafam nei makhoi gi puari ga sawon narakpani Thangjing bu thangting haibani Loktak bu tungan ma maming ama thonjalaka nda makhoi gi Loktak ni Manipur se makhoi gi lamni mitai di saidang pani Thangjing Ibudau Thangjing se Kuki dagi mullaga Moirang na latkibani haiba yamna hangoiningai oiraba ikaiba khangdaba adumlaba Kuki mayam singchi ngasi ekoi thengnaminari adubo thengnaba haibase ngasi gi khongchatse achamba khongchat nati ngasi gi khongchatse Manipur thugainaba sileba Kuki singi mayokta chatpala khongchatni imaibin sing akoi gi naharo sing lamdam sigi myoi khunimak ngasi awafamda tare Karigi tamra tari no, aikoigi ngamkhai kaibi aroi, aikoigi khubam kangedabani, aikoigi lam kangedabani, orena singna iramdam sing munbi aroi, haibigi damuktani, aikoina ngasi bokta awabam da tari. Aikoina ngasi thengnari su asigi damuktani, aikoigi separate emission yare, hai taragadi, adu kaimta thengnadar su yare. Ipa ipuna thambiramba aikoigi ipa, aikoigi iramdam, aikoigi ngamkhai, Kandaba yadi haidana ngasigi macha machu chini na kalibani yengmio aikoi mioi bai koi se makhoi gi makha pon be se aikoi gi lai akoi be semir pamapusu makhoi gi makha pon be yaroina mapa mapu gi oirbe lai pham kanbai be se kanbangam draba akoi hingobe ke kanani adugi damuktare nasi akoi ne thengnari ba aikoigi lan loidri aikoigi thangai sengba pandam amado madu phangnabani aikoi kawru samsung thangjingda aikoigi miyam haurga changba yai hulai pairga changba yai madu bu ngak senba haibase aikoigi thong natte lapaliba India government ma thong ni India government na khut khelaga noi nga wai ga damne makhoi ne chariba tolop to India government sipai jingla chariba tolop to miyam ngakna rabani aikoi lekong ngakna rabani aikoi ne songthoga
ꯍꯛꯊꯦꯡꯅꯔꯒ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯑꯥꯎꯠꯂꯣꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯑꯃꯇꯪ ꯀꯨꯀꯤ ꯀꯥꯞꯅꯅꯕꯅꯤ ꯈꯨꯟ ꯉꯥꯛꯅꯅꯕꯅꯤ ꯄꯥꯏꯔꯣ ꯃꯇꯝꯗ ꯐꯥꯒꯅꯤ ꯐꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯕ ꯅꯣꯡꯃꯩꯗꯤ ꯑꯌꯥꯕꯅꯤ ꯁꯤꯅꯤ ꯀꯅꯥꯅ ꯁꯄꯣꯔꯠ ꯇꯧꯔꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯈꯪꯗꯕ ꯅꯠꯇꯦ ꯑꯄꯪꯁꯤꯡ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯄꯨꯗꯨꯗ ꯅꯝꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯈꯨꯃꯝ ꯉꯥꯡꯒꯗꯕꯅꯤ ꯀꯧꯕ꯭ꯔꯨ ꯈꯨꯃꯝ ꯉꯥꯡꯒꯗꯕꯅꯤ ꯗꯦꯠ ꯏꯁ ꯗꯤꯌꯔ ꯗ꯭ꯌꯨꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯀꯟꯕ ꯍꯥꯏꯁꯦ ꯃꯗꯨ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯀꯟꯕ ꯉꯝꯗ꯭ꯔꯦꯗꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏ ꯅꯤꯡꯇꯝꯖꯔꯒꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄ ꯁꯦꯟꯕꯤ ꯉꯝꯕꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯃꯈꯣꯏꯅ ꯉꯥꯛꯄꯤꯗ꯭ꯔꯕ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯀꯔꯤ ꯀꯥꯟꯅꯔꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯔꯣꯝꯗꯣꯝ ꯍꯣꯠꯅꯖꯕ ꯇꯥꯕꯅꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯔꯛꯇꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯥꯈꯩ ꯁꯦꯡꯕ ꯄꯟ ꯑꯃ ꯂꯩꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯈꯣꯡꯆꯠ ꯆꯠꯂꯤ ꯃꯁꯤꯅ ꯂꯣꯏꯔꯣꯏ ꯍꯦꯛꯇ ꯂꯣꯏꯔꯣꯏ ꯂꯦꯞꯇꯅ ꯆꯪꯁꯤꯟꯕ ꯑꯃ ꯆꯪꯉꯤ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯈꯨꯃꯝꯗ ꯅꯤꯡꯇꯝꯅ ꯀꯥꯕ ꯌꯥꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯒꯕꯔꯅꯔꯅ ꯄꯤꯔꯤꯕ ꯐꯦꯟꯁꯤꯡ ꯈꯥꯕ CRPꯒꯤ ꯄ꯭ꯂꯦꯇꯨꯟ ꯑꯃ ꯊꯝꯕ ꯃꯐꯝꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯃꯐꯝꯗꯨ ꯌꯧꯅꯕ ꯂꯝꯕꯤꯁꯤꯡ ꯀꯣꯏꯂꯥꯁ ꯊꯥꯔꯒ ꯐꯖꯅ ꯁꯦꯝꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯣꯟꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯖꯟꯕ ꯃꯊꯧ ꯇꯥꯏ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯊꯥꯡꯖꯤꯡ ꯈꯨꯃꯝ ꯀꯥꯕ 이부장 탕진 구멍 까봐 이부장 거울로 구멍 까봐 이부장 거울로 구멍